Naharolgi khonjel tabiriba pumnamakpu taramnokjari khurumjari ngasigi thauramda pujarakli khongchetsibu lamjingshi achumbaliklamda thauramasigidamak thamjariba hiram nahasingna apamba sinfam khanba hiram asida Manipur University of Culture da assistant professor oina leibiriba Dr. Thaunaujam Ruhichanga unaduna wari shaba unajaribi Gayatri Sarangthem Si naharogi khonjelgi thoramsida ozabu taramnokjari yam nungaije ozai khoina ngasi thamjariba hiram pamjaba sinfam ama khanba haibasidaista pamjaba sinfam asi yam toina seasonaba wahaini ozadagi lalega yam toina haiba khoina changjhalisi hoi adoi khoina pamjaba amadi chanaba sinfam natraga right career ga haiba wahaisi yam di taba masi karini haina oza lobibage yam chumi Gayatri khoi punsi da hai tare maroina khoi gi mahi masin tamkhlaiba jingjida pamjaba sinfam natragana isaga sanaba sinfam ama hai English da haigadi right career hai tare masi miyam yamna hainaba yam gangnaba aduga yamna su confused ba mafam amane hai tare tasina haigadi khoi ahambada khangbe sinfam hai bisi karino hai bisi sinfam hai badi aire natraga Gayatri na tamluriba khangliba mahi kayado adugi seasonaba hai tare akhoi mahi masin hai mahi hai bisina akhoi theoretical area jingdoni aduga masin haragana akhoi practical oriented oiba application gi mafam doni adugi sinpangpham hai tare adubu sinpham haina khangle khoina sigumba aina tamluriba khangliba mahi kya adugi seasonabam sinpangpham sinpham ama haiba si yamna lui masi aina pamjaba ngaktana su yade aiga chanagadaba haibam chu changi aduna punchigi hingnanaba koi sen tandoini haiba sinphamsida ai saktaba moidoini aduga ai pothanbam punchi lempham ju oidoini aduna masi right career kawi maduguma chanaba sinpham am phangagadi dugi lambi du chatlagadi hai tare aduna aina pamjaba tawbusu haigadaba ngamgadaba hai tare sinpham du chanaba koi aptitude haigadra skill haigadra interest na singbuse engonda han already pokpudi yaujara hai tare inborn quality oina madu tawro engonda nungaijaba penjaba job satisfaction su phangadaba adugumba sinpham ama aduga aina madu changa matungda khunai da ai contribution to ngamgadaba ai best level da hai tare adugumba mafam amabu khoina aina pamjaba aduga chanaba sinpham haibdi right career ne na lobi Ozana zo right career ki matang se am phasan thambe achumbane oza hotnaraga phangdaba leite haidana zo hotnaba da ekta ting phudoga matam ya manghalaga achawa competitive exam thabada minaga manabina master loirakpata mana exam do prepare tawra leiriga haiba adugumba su dum tajai oza chumi ado sa khoina apam sinfam ama khanba matam sida ozana soji haibi kri aigi punsi jima lenba ngamba su oigadabane haidana ado sa masida khoina career sima plan tawba haiba tare oza kamaina chatkani kamain tawni haibi sigi planning gi maru oibasi su haibi yam chumi Gayatri khoi punsi da maroina mahi roijingna ma da tammiba mahi masingi lamdu da chanaba sinpham ama khana na honabada kamai tawdana ai chanaba right career ama da chatkada ga basi plan to hogdragati ngan hona hogdragati ayambana sinpham ona dana kanglam jenbana ayamba oi khoi Manipur khunai sida khoina ujabada khoi nahajing si labor time money jamanghan ba hai tare sigumbagi career planning yawak tabi machat mayam si urakpada yam nungai jade lai chu tambada thawai yam yawa mali khoi gi Manipur khunai gi mama pa jing ga jan jing parents jing ji so many time labor money a to z masa jing gi damakta honaba ya bagi honari piska ji thema chalangan na kum bai ta pamjaba school da tamna hona da lak pi ga hai na lak pi ni queue lepi ne ahing dei queue lep nari ne so sumaina yamna lai chu da khwai thoi yaw state ma ju oiri Manipur je masi atopa state sing ka yengna ba da Manipur ji yam thoi am yaw state oi haidana tongan ba India gi agency jing na phong report ta su leire achu yamna khoi labor thadaraga lai chu da thoi yawraga career planning gi matang ji da kitang leho ba hai ta khoi state machina su oirambe khoi da khoi unemployment gi problem ya am thui haji anauba 2025 ki record da Manipur da khoi employment exchange da thabak phangdre haina ming chalaga lei ji lakh 8 ki mathak ta leina tai masi yamna nungnang ni ai ba kanoni
ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯒ ꯇ꯭ꯌꯨꯁꯟꯗ ꯀꯣꯆꯤꯡꯗ ꯁ꯭ꯀꯨꯜ ꯑꯐꯕ ꯈꯟꯕꯗ ꯑꯗꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯒ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯆꯥꯡꯁꯦ ꯑꯊꯨꯛ ꯌꯥꯝ ꯋꯥꯡꯈꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯁꯤ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯒꯗꯕ ꯍꯩꯒꯗꯕ ꯁꯤꯟꯐꯝ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁ꯭ꯀꯨꯜꯁꯤꯡꯅꯁꯨ ꯀꯣꯂꯦꯖꯁꯤꯡꯅꯁꯨ ꯏꯚꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯥꯎꯕ ꯑꯣꯊꯣꯔꯤꯇꯤꯅꯗꯤ ꯊꯝꯃꯣ ꯍꯥꯏ ꯀꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯟꯇꯔ ꯒꯥꯏꯗꯦꯟꯁ ꯁꯦꯟꯇꯔ ꯀꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯔ ꯍꯥꯞꯄꯣ ꯍꯥꯏ ꯀꯥꯎꯟꯁꯤꯂꯔ ꯍꯥꯞꯄ ꯀꯥꯟꯗ ꯃꯇꯝ ꯃꯇꯝꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯌꯨ ꯑꯦꯗꯚꯥꯏꯁ ꯄꯤꯌꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯇꯧꯕ ꯎꯗꯦ ꯐꯔꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯃꯁꯤꯗ ꯁꯤꯒꯤ ꯀꯜꯆꯔꯁꯤ ꯂꯩꯇꯦ ꯑꯣꯟꯂꯤ ꯌꯥꯝꯅ ꯁꯦꯂꯦꯕꯁ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕ ꯌꯥꯝ ꯕꯨꯀꯤꯁ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯃꯥꯔꯛ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯂꯩꯕ ꯎꯏ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯀꯨꯜꯁꯤꯡꯅꯁꯨ ꯉꯥꯏꯔꯦ ꯑꯗꯩ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯣꯛ ꯀꯌꯥ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯥꯁꯤ ꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯆꯠꯂꯤ ꯀꯣꯆꯤꯡ ꯅꯣꯡꯃꯗ 5 ꯇꯧꯔꯤ ꯚꯦꯟ ꯋꯥꯏꯔꯒ ꯊꯤꯜꯂꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯇꯥꯜꯂꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯉꯝꯅꯕ ꯁꯣꯝꯗ ꯃꯆꯥꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯃꯆꯥꯁꯤꯡꯗꯨꯅ ꯀꯔꯤ ꯄꯥꯝꯃꯤ ꯀꯗꯣꯝꯗ ꯃꯤꯡ ꯆꯜꯂꯒ ꯆꯥꯟꯅꯗꯣꯏꯅꯣ ꯀꯥꯁꯤ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯍꯌꯦꯡ ꯂꯥꯏꯐꯇ ꯔꯤꯒ꯭ꯔꯦꯠ ꯌꯥꯝ ꯂꯥꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯗꯕ ꯑꯗꯨꯒꯤ ꯂꯥꯏꯃꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤꯗꯨ ꯀꯦꯝꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯥꯝꯗꯕ ꯀꯔꯤꯌꯔ ꯑꯃ ꯆꯠꯄꯁꯤ ꯄꯥꯝꯗꯕ ꯅꯨꯄꯤꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒ ꯑꯩꯗꯤ ꯀꯝꯄꯤꯌꯔ ꯇꯧꯅꯤꯡꯉꯤ ꯌꯥꯝ ꯂꯨꯕ ꯗꯤꯁꯤꯖꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯟꯐꯝ ꯑꯣꯟꯅꯅ ꯂꯪꯐꯩ ꯆꯠꯈꯤꯗꯅꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯣꯟꯅꯈꯤꯗꯅꯕ ꯄꯨꯟꯁꯤꯗ ꯀꯥꯡꯂꯝ ꯆꯦꯟꯗꯅꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄ꯭ꯂꯥꯟ ꯇꯧꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯍꯥꯏꯕ ꯁꯤꯟꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯤꯕ ꯀꯔꯤꯌꯔ ꯈꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯇꯝꯅꯕ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯅꯕ ꯃꯦꯅꯦꯖꯃꯦꯟ ꯇꯝꯅꯅꯕ ꯑꯗꯣ ꯃꯥꯂꯦꯝꯁꯤꯗ ꯉꯁꯤꯒꯤ ꯂꯥꯛꯏꯕ ꯃꯤꯔꯣꯟꯁꯤꯗ ICTꯒꯤ ꯆꯍꯤ ꯆꯥꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯇꯝꯕ ꯌꯥꯕ ꯁꯕꯖꯦꯛ ꯆꯠꯄ ꯌꯥꯕ ꯀꯔꯤꯌꯔꯁꯦ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯁꯇ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯊꯤꯗꯕꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯤ ꯁꯕꯖꯦꯛꯇ ꯀꯔꯤ ꯐꯤꯜꯗ ꯆꯪꯍꯜꯂꯒ ꯆꯥꯟꯅꯒꯅꯤꯁꯨ ꯊꯤꯗꯕꯤꯗ ꯍꯥꯏꯔꯤꯕ ꯀꯃꯟ ꯑꯣꯏꯔꯕ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯔꯕ ꯀꯔꯤꯌꯔ ꯈꯔꯁꯤꯗ ꯑꯗꯨꯝ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯔꯒ ꯃꯁꯤꯗ ꯉꯥꯎꯅꯔꯒ ꯃꯗꯨꯒꯤ ꯀꯣꯆꯤꯡ ꯆꯠꯂꯒ ꯏꯚꯟ ꯃꯆꯥꯗꯣ ꯃꯦꯗꯤꯀꯦꯜꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯍꯜꯂꯒ ꯀꯣꯂꯦꯖ ꯑꯃꯗ ꯃꯃꯤꯡꯇꯒꯤ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯑꯗꯨꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯍꯜ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯒ ꯆꯥꯅꯩꯁꯨ ꯈꯪꯗꯕ ꯃꯇꯝ ꯃꯥꯡꯉꯤꯅꯦꯁꯨ ꯈꯪꯗꯕꯗ IAS ꯊꯥꯗꯣꯏꯅꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯊꯥꯗꯣꯏꯅꯦꯅ ꯑꯗꯨꯝ ꯀꯣꯆꯤꯡ ꯌꯥꯎꯗꯅ ꯗꯤꯜꯂꯤꯗ ꯑꯃꯨꯛ ꯆꯠ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯨꯛ ꯍꯜꯂꯛ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯂꯩ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯍꯜ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯟꯗꯣꯏꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯇꯥꯍꯧꯗꯣꯏꯅꯦ ꯃꯇꯝ ꯃꯥꯡꯉꯒ ꯆꯍꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯧꯈ꯭ꯔꯒ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯗ ꯑꯣꯏꯔꯛꯇꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯋꯥꯈꯜ ꯍꯟꯊꯔꯛꯇꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯍꯧꯗꯕꯩꯅꯦ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯅꯤꯡꯊꯥꯗ ꯈꯪꯉꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯅꯤꯡꯊꯥꯗ ꯈꯪꯉꯒꯗꯤ ꯀꯩꯗꯧꯕꯒꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯁꯨꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕ ꯆꯥꯅꯒꯗꯕ ꯂꯝꯕꯤ ꯁꯤꯟꯕꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯁꯤꯅꯦ ꯑꯗꯨ ꯅꯤꯡꯊꯥꯗ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯋꯥꯍꯩ ꯈꯛꯇ ꯁꯨꯝ ꯑꯣꯏꯅ ꯂꯩꯔꯦꯕ ꯃꯗꯨ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯇ꯭ꯔꯦꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ 3 Idiot ꯑꯅ ꯐꯤꯂꯝ ꯑꯃ ꯑꯃꯤꯔ ꯈꯥꯟꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯐꯤꯂꯝꯗꯨ ꯂꯣꯏ ꯌꯦꯡꯉꯕꯅꯤ ꯂꯣꯏ ꯄꯥꯝꯅꯩ ꯂꯣꯏ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯔꯥꯗꯣ ꯌꯨꯝ ꯌꯨꯝꯗ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ 3 Idiotꯅ ꯄꯤꯔꯤꯕ ꯂꯦꯁꯟꯗꯣ ꯐꯤꯂꯝ ꯑꯃ ꯌꯦꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯂꯤꯂꯥ ꯌꯦꯡꯗꯕ ꯐꯂꯥ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯅ ꯄꯥꯝꯖꯕ ꯃꯥꯅ ꯍꯣꯠꯅꯕ ꯉꯝꯒꯅꯦꯅ ꯈꯟꯕ ꯄꯣꯛꯊꯣꯔꯛꯄꯗ ꯃꯗꯨꯒꯤ ꯁ꯭ꯀꯤꯜ ꯌꯥꯎꯖꯔꯛꯑꯕ ꯃꯗꯨꯒꯤ ꯏꯟꯕꯣर्न ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯌꯥꯎꯖꯕ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯑꯦꯞꯇꯤꯆꯨꯠ ꯁ꯭ꯀꯤꯜꯅꯆꯤꯡꯕꯁꯦ ꯃꯁꯥꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯦꯄꯥꯁꯤꯇꯤꯁꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯍꯤꯔꯝꯗꯨꯗ ꯏꯟꯕꯤꯔꯒꯗꯤ ꯑꯉꯥꯡꯗꯣ ꯉꯜꯂꯤꯉꯩꯗ ꯏꯟꯕꯤꯔꯒꯗꯤ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯅ ꯑꯩꯈꯣꯏ ꯁꯤꯟꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯁꯤꯟꯐꯝ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯏꯕ एजुकेशन सिस्टम तो खाना होना सिजनब मीडियम लाइक तंबसी करियर नत्ते करियर है तुंगद सिंफम हाइजब अगर मफम चेन चोंगा सकतादनी पुंसी लेंफम सेन तानदोनी तौब उठोफम सिंफम की प्लान यादना
ꯁꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯆꯤꯡꯉꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯍꯣꯕꯤ ꯂꯩꯀꯣ ꯒꯥꯏꯇ꯭ꯔꯤ ꯍꯣꯕꯤꯁꯦ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯀꯔꯤꯌꯔꯗ ꯑꯣꯟꯊꯣꯛꯄ ꯉꯝꯃꯒꯗꯤ ꯍꯦꯟꯅ ꯐꯩ ꯍꯣꯕꯤ ꯍꯥꯏꯁꯦ ꯑꯩꯅ ꯉꯥꯎꯖꯕ ꯍꯤꯔꯝ ꯑꯃꯅꯦꯕ ꯃꯗꯨ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯗꯨꯒꯤ ꯑꯩꯉꯣꯟꯗ ꯁ꯭ꯀꯤꯜꯁꯨ ꯂꯩꯕ ꯃꯗ ꯑꯩꯈꯣꯏ ꯆꯥꯅꯤ ꯀꯥꯎꯔꯤꯕꯅꯤ ꯍꯣꯕꯤꯁꯤꯗꯤ ꯇꯨꯝꯒꯅꯤ ꯀꯥꯎꯔꯤꯕꯅꯤ ꯉꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯉꯥꯎꯕ ꯍꯤꯔꯝ ꯑꯃꯗꯅꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤꯌꯔ ꯁꯦꯝꯗꯣꯏꯁꯦ ꯁꯤꯟꯐꯝ ꯑꯣꯏꯅꯕ ꯍꯣꯠꯅꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤꯁꯤꯗ ꯍꯥꯏꯅꯤꯡꯕꯁꯤ ꯅꯪꯒꯤ ꯅꯈꯣꯡꯗ ꯃꯤꯅ ꯇꯨꯔꯒꯗꯕ ꯃꯍꯩ ꯑꯃ ꯍꯩꯍꯧ ꯍꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝꯗꯨꯗ ꯅꯪꯅ ꯀꯨꯞꯅ ꯍꯩꯍꯧꯔꯗꯤ ꯃꯤꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯍꯩꯍꯧꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯅꯪ ꯇꯥꯟꯅꯔꯛꯑꯅꯤ ꯅꯪ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯗ꯭ꯔꯕꯅꯤ ꯅꯪ ꯀꯧꯔꯛꯑꯅꯤ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯑꯃ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯗ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯔꯒꯗꯕ ꯃꯍꯩ ꯑꯃ ꯍꯩꯍꯧ ꯍꯥꯏꯗꯤ ꯖꯣꯕ ꯃꯥꯔꯀꯦꯠꯀ ꯆꯥꯟꯅꯕ ꯂꯥꯛꯏꯕ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯖꯣꯕ ꯃꯥꯔꯀꯦꯠ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯌꯦꯡꯉꯒ ꯃꯇꯝꯁꯤꯒ ꯆꯨꯅꯕ ꯁꯤꯟꯐꯝ ꯑꯃ ꯍꯩꯍꯧꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯃꯐꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯠꯅꯐꯝ ꯂꯩꯒꯅꯤ ꯑꯩꯒꯤ ꯐꯤꯗꯥ ꯐꯪꯒꯅꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯂꯣꯏꯅꯅ ꯍꯤꯔꯝꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯖꯣꯕ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯨ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯇꯤ ꯄꯥ ꯆꯥꯔꯣꯏꯗꯕ ꯉꯝꯂꯣꯏꯗꯕ ꯁꯤꯟꯐꯝ ꯑꯃ ꯑꯩꯈꯣꯏ ꯈꯟꯕ ꯍꯥꯏꯕꯁꯦ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯝꯕ ꯈꯛꯇꯅ ꯌꯥꯗꯦꯕ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕ꯭ꯔꯥ ꯑꯩ ꯑꯗꯨꯒꯤ ꯃꯍꯩꯗꯨ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯤ ꯕꯦꯁꯤꯛ ꯁ꯭ꯀꯤꯜꯁꯤꯡꯗꯨ ꯂꯩꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯟꯕꯣर्न ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯑꯦꯞꯇꯤꯆꯨꯠꯇꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯗꯅ ꯇꯧꯕꯁꯦ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯆꯠ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯕꯨ ꯑꯣꯏꯕ ꯌꯥꯒꯗꯕ ꯁꯤꯟꯐꯝ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯅꯤ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯁ꯭ꯀꯨꯜꯁꯤꯡꯅꯁꯨ ꯃꯃꯥ ꯃꯄꯥꯅꯁꯨ ꯇꯧꯕꯤꯐꯝ ꯊꯣꯛꯄ ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤ ꯍꯥꯟꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯅꯤꯡꯉꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯒ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛꯇ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄ ꯉꯝꯃꯒ ꯆꯔꯥ ꯅꯥꯝꯇꯪ ꯆꯥꯕ ꯉꯝꯃꯒ ꯑꯗꯨꯒ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯍꯧꯗꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯄꯦꯔꯦꯟꯁꯅꯦꯕ ꯑꯣꯖꯥꯅ ꯌꯥꯝ ꯐꯖꯅꯅꯤ ꯍꯥꯏꯕꯤꯔꯤꯁꯦ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯑꯃꯔꯣꯝꯗ ꯌꯨꯝ ꯄꯥꯟꯕꯗꯩꯗꯤ ꯀꯔꯤꯌꯔꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯅꯕ ꯅꯍꯥꯒꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯏꯕꯅꯦꯕ ꯑꯣꯖꯥ ꯑꯗꯨꯗ ꯑꯔꯥꯟꯕ ꯀꯔꯤꯌꯔꯗꯣ ꯈꯜꯂꯒꯗꯤ ꯃꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯋꯥꯕꯗꯣ ꯑꯣꯖꯥꯅ ꯄꯥꯝꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒ ꯃꯥꯟꯅꯩ ꯍꯥꯏꯁꯤꯁꯨ ꯗꯥꯏꯚꯣꯔꯁꯁꯨ ꯇꯧꯉꯝꯃꯣꯏꯗꯣꯏꯅꯦ ꯑꯣꯖꯥ ꯀꯔꯤꯌꯔꯗꯨꯗꯤ ꯆꯪꯁꯤꯜꯂꯨꯔꯒ ꯆꯠꯊꯣꯛꯁꯤ ꯀꯗꯥꯏ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯌꯥꯝꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯐꯤꯕꯝꯗ ꯂꯩꯗꯣꯏꯅꯦꯕ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯌꯥꯝ ꯐꯖꯕ ꯈꯨꯗꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯅꯩꯅꯕꯤꯔꯝꯕꯅꯦ ꯑꯣꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯄꯦꯔꯦꯟꯁꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤ ꯆꯨꯝꯃꯤ ꯒꯥꯏꯇ꯭ꯔꯤ ꯑꯩꯈꯣꯏ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯀꯨꯞꯊꯅ ꯅꯩꯅꯕ ꯑꯃꯁꯨ ꯆꯪꯉꯤ ꯔꯤꯁꯔꯁ ꯐꯥꯎ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯂꯩꯔꯤ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯣꯏꯁꯤꯡꯁꯤꯅ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯅ ꯀꯔꯤ ꯋꯥꯠꯂꯤꯅꯣ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯅ ꯀꯔꯤ ꯋꯥꯠꯂꯤꯅꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯊꯥꯛꯇꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯏꯁꯨꯁꯤꯡꯁꯤ ꯔꯤꯁꯔꯁ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯊꯦꯡꯅꯔꯤꯁꯤ ꯁꯤꯒꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤ ꯋꯥꯠꯄ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁ꯭ꯀꯤꯜꯒꯤ ꯑꯦꯞꯇꯤꯆꯨꯠꯀꯤ ꯏꯟꯇꯔꯦꯁꯀꯤ ꯃꯁꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯁꯕꯖꯦꯛ ꯈꯟꯖꯅꯕꯒꯤ ꯔꯣꯡ ꯇꯔꯟꯗ ꯆꯠꯈꯤꯗꯅꯕꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤ ꯌꯥꯝ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯟꯐꯝ ꯑꯣꯟꯅꯗꯣꯏꯅꯤ ꯈ꯭ꯋꯥꯏꯔꯥꯛꯐꯝ ꯆꯥꯎꯕꯒꯤ ꯁꯤꯟꯐꯝ ꯑꯣꯟꯅꯕ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯋꯥꯔꯦꯡ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯌꯥꯝ ꯐꯖꯅ ꯁꯩꯊꯥꯔꯝꯃꯤ ꯃꯤꯠꯌꯦꯡ ꯁꯥꯟꯕꯖꯥꯠꯅꯤ ꯑꯍꯟꯗꯣ ꯁꯤꯟꯐꯝ ꯑꯣꯟꯅꯕ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯏꯁꯨ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯂꯥꯛꯑꯕꯖꯥꯠꯅꯤ ꯑꯗꯣ ꯑꯣꯖꯥ ꯈ꯭ꯋꯥꯏꯔꯥꯛꯐꯝ ꯆꯥꯎꯕꯅ ꯎꯗꯅ ꯁꯤꯟꯐꯝ ꯑꯣꯟꯅꯕ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯋꯥꯔꯦꯡ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯑꯩꯈꯣꯏ ꯕꯤꯑꯦꯗ ꯇꯝꯃꯛꯏ ꯑꯗꯨꯅ ꯑꯃꯁꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯏꯁꯨꯁꯤ ꯊꯣꯛꯏꯁꯦ ꯁꯤꯟꯐꯝꯁꯤ ꯑꯃꯁꯨ ꯄꯥꯝꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯍꯣꯡ ꯇꯣꯏꯔꯒ ꯂꯥꯏꯔ ꯇꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯑꯆꯧꯕ ꯏꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯔꯒ ꯍꯦꯛ ꯆꯠꯄ ꯔꯤꯂꯦꯇꯤꯚꯁꯅ ꯃꯔꯤ ꯃꯇꯥꯅ ꯑꯗꯨꯅ ꯐꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛ ꯐꯗꯕ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨ ꯇꯝꯈ꯭ꯔꯦꯅ ꯍꯦꯛ ꯉꯥꯏꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯔꯨꯕ ꯑꯗꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯒꯔꯜ ꯐ꯭ꯔꯦꯟꯒꯤ ꯔꯤꯂꯦꯁꯟꯁꯤ ꯊꯝꯃꯕꯅꯤ나 ꯃꯥꯏ ꯕꯣꯏ ꯐ꯭ꯔꯦꯟꯅ ꯇꯝꯈ꯭ꯔꯦ ꯑꯗꯨ ꯇꯝꯈ꯭ꯔꯦ ꯃꯥꯏ ꯒꯔꯜ ꯐ꯭ꯔꯦꯟꯅ ꯑꯗ ꯆꯠꯈ꯭ꯔꯦꯅ ꯑꯗꯨꯒꯤ ꯁꯤꯟꯐꯝꯗꯨꯗ ꯏꯟꯅꯅꯕꯁꯨ ꯍꯣꯠꯅꯕ ꯃꯥꯒꯤ ꯆꯥꯅꯕ ꯆꯥꯅꯗꯕꯒ ꯌꯦꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯃꯥꯅ ꯇꯝꯕ ꯀꯣꯂꯦꯖꯇ ꯑꯩ ꯇꯝꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯈꯤꯗꯣꯏꯅꯦ ꯑꯩꯁꯨ ꯆꯠꯂꯅꯤ ꯑꯩꯁꯨ ꯑꯗꯨ ꯇꯝꯃꯨꯔꯅꯦꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤꯗ
ꯇꯧꯕꯁꯦ ꯃꯁꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤ ꯑꯩꯈꯣꯏꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯇꯝꯃꯣꯗꯅ ꯔꯁꯤꯌꯥꯗ ꯗꯥꯛꯇꯔꯒ ꯇꯝꯃꯨꯔꯒ ꯄꯥꯝꯗꯅ ꯅꯝꯗꯅ ꯇꯝꯍꯜꯂꯒ ꯉꯛꯊꯤ ꯆꯠꯄ ꯇꯝꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯗꯣꯛꯇꯔ ꯌꯥꯝ ꯑꯣꯏꯍꯟꯖꯅꯤꯡꯕ ꯃꯆꯥꯗꯨꯅꯗꯤ ꯗꯣꯛꯇꯔ ꯑꯣꯏꯗꯧꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯌꯥꯎꯕ ꯅꯠꯇꯕ ꯑꯗ ꯅꯝꯐꯨꯗ ꯇꯝꯍꯜꯂꯨꯔꯦ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛ ꯀꯌꯥ ꯆꯪꯉꯒ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯄꯥꯝꯗ ꯇꯝꯃꯨꯕꯅꯤꯅ ꯗꯣꯛꯇꯔ ꯑꯣꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯔꯁꯤꯌꯥꯗꯒꯤ ꯍꯜꯂꯛꯑꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯃꯨꯛ ꯑꯗꯨ ꯑꯦꯟꯇ꯭ꯔꯥꯟꯁꯇꯣ ꯄꯥꯁ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯄꯥꯁ ꯇꯧꯕ ꯉꯝꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯁꯤ ꯑꯌꯥꯝꯕꯅ ꯅꯝꯗꯅ ꯇꯝꯍꯜꯂꯨꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯗ ꯏꯁꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣꯗ ꯉꯥꯅꯨꯅ ꯃꯀꯣꯛ ꯊꯪꯕꯗꯨꯅ ꯆꯠꯂꯒ ꯃꯇꯨꯡ ꯄꯩꯟꯗ ꯏꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥ ꯐꯔꯨꯛꯀꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯂꯩ ꯂꯩꯅ ꯈꯣꯡꯕꯥꯟꯗ ꯄꯨꯊꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯄꯨꯊꯃꯤꯟꯅꯕꯁꯦ ꯑꯆꯧꯕ ꯏꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁꯀꯤ ꯀ꯭ꯂꯥꯁ ꯄꯤꯍꯧꯗꯕꯁꯦ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯇꯤꯅꯦꯖꯔꯁꯤꯡꯗ ꯆꯍꯤ 23-24 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯄꯤꯕ ꯍꯧꯕ ꯌꯥꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯆꯥꯏꯜ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯍꯥꯏꯕꯗ ꯏꯖꯨꯀꯦꯁꯅꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯍꯥꯏꯕꯗ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯇꯧꯗꯦ ꯂꯥꯏꯔꯤꯛꯇ ꯄꯪꯇꯝꯗ ꯇꯝꯃꯦ ꯄꯪꯅ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯥꯟ ꯌꯥꯎꯗꯅ ꯀꯦꯔꯤꯌꯔꯒꯤ ꯈꯟꯗꯅ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯟ ꯌꯥꯎꯗꯅ ꯄꯪꯇꯝꯗ ꯇꯝꯃꯒ ꯂꯩꯕꯁꯤ ꯑꯆꯧꯕ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯏꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯒꯗꯤ ꯅꯣꯡꯃꯗ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯕ ꯀꯣꯆꯤꯡ ꯆꯠꯂꯤꯕ ꯑꯗꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯅꯦ ꯍꯥꯏꯗꯅ ꯑꯗꯒꯤ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯊꯥꯅꯦ ꯍꯥꯏꯁꯤ ꯃꯁꯤ ꯐꯦꯁꯟ ꯑꯃꯗ ꯆꯠꯄꯗꯧꯅꯁꯨ ꯇꯧꯔꯦ ꯇ꯭ꯌꯨꯁꯟ ꯌꯥꯝꯅ ꯆꯠꯇ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕꯗꯧꯅꯒ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯗꯤ ꯍꯣꯠꯅꯗ꯭ꯔꯕꯗꯧꯅ ꯃꯃꯥ ꯃꯄꯥꯅ ꯀꯩꯝꯇ ꯂꯦꯕ ꯊꯥꯗꯕꯤꯗ꯭ꯔꯕꯗꯧꯅꯒ ꯈꯟꯕ ꯑꯗꯨ ꯗꯤꯜꯂꯤꯗ ꯀꯣꯆꯤꯡ ꯌꯥꯎꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯃꯌꯥꯝꯁꯨ ꯂꯤꯡꯈꯠꯂꯛꯑꯦ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯃꯌꯨꯝꯗ ꯀꯥ ꯅꯨꯡꯉꯥꯏꯕ ꯐꯦꯁꯤꯂꯤꯇꯤ A to Z ꯐꯪꯈꯤꯕꯗꯣ ꯑꯗꯨ ꯇꯣꯛꯊꯣꯛꯑꯒ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯈꯩ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯈꯩ ꯅꯠꯇ꯭ꯔꯒ ꯀꯥꯔ ꯇꯣꯡꯈꯩ ꯂꯥꯛꯑꯒ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯃꯥꯡꯍꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯐꯦꯁꯟꯗ ꯂꯥꯛꯄꯁꯨ ꯀꯣꯛꯊꯣꯛꯑꯕ ꯌꯥꯎꯔꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯃꯃꯥ ꯃꯄꯥꯒꯤ ꯗ꯭ꯔꯤꯝꯗꯣ ꯐꯨꯜꯐꯤꯜ ꯇꯧꯍꯟꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯆꯧꯕ ꯏꯁꯨ ꯑꯣꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡꯗꯨꯅꯦ ꯆꯞ ꯆꯥꯅ ꯑꯣꯖꯥꯅ ꯄꯨꯊꯣꯛꯑꯒꯅꯦ ꯅꯩꯅꯕꯤꯔꯝꯃꯤꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯃꯛꯅꯁꯨ ꯄꯨꯁꯟꯕꯤꯔꯛꯈꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤꯒ ꯍꯥꯏꯔꯤꯕꯁꯦ ꯑꯣꯖꯥ ꯇꯁꯦꯡꯕꯗꯤ ꯑꯣꯖꯥ ꯍꯣꯠꯅꯒꯦ ꯍꯥꯏꯔꯗꯤ ꯃꯐꯝ ꯂꯩꯇꯦ ꯐꯥꯎꯕ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤ ꯑꯣꯖꯥ ꯑꯐꯥꯎꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯇ ꯄꯥꯔꯛꯑꯒ ꯑꯣꯏꯔꯛꯈꯤꯒ ꯍꯥꯏꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯐꯥꯎ ꯌꯥꯎꯔꯤ ꯃꯣꯏꯒꯤ ꯍꯣꯠꯅꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯣꯖꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯤꯕꯗꯨꯕꯨ ꯑꯗꯨꯃꯛꯄꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯂꯝꯅꯣ ꯏꯟꯀꯝꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯌꯦꯡꯗꯕꯤꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯆꯠꯅꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯒ ꯍꯦꯛꯇ ꯍꯩꯔꯗꯧꯗꯧꯅ ꯑꯗꯨꯒꯤ ꯃꯤ ꯑꯇꯣꯞꯄꯗ ꯃꯄꯥꯟ ꯇꯥꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯔꯛꯄꯒꯤ ꯆꯠꯅꯕꯤꯁꯨ ꯑꯣꯖꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯝ ꯂꯩꯔꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡꯒꯤ ꯃꯄꯥꯒ ꯍꯥꯏꯅꯔꯤꯕ ꯑꯣꯖꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯟꯐꯝ ꯑꯣꯟꯅꯕꯒ ꯍꯥꯏꯕꯁꯦ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥꯅ ꯑꯗꯣ ꯁꯤꯟꯐꯝ ꯑꯣꯟꯅꯕꯒꯤ ꯏꯁꯨꯁꯦ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤꯕꯒꯦ ꯑꯣꯖꯥ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯇ ꯈꯨꯗꯝ ꯄꯤꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯁꯤ 12ꯇ ꯁꯥꯏꯟꯁ ꯂꯧꯔꯛꯏ ꯑꯗꯒꯤꯗꯤ ꯑꯩ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯖꯨꯂꯣꯖꯤ ꯑꯣꯅꯔꯁ ꯐꯪꯒꯤ ꯃꯇꯝꯗꯣ ꯆꯍꯤ ꯑꯅꯤꯃꯨꯛ ꯇꯝꯃꯝꯃꯒ ꯑꯩꯁꯤ ꯁꯕꯖꯦꯛꯁꯤ ꯆꯥꯅꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ 12 ꯐꯥꯎꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯒ BSc ꯇꯝꯕꯁꯤꯗꯗꯤ ꯖꯨꯂꯣꯖꯤ ꯑꯣꯅꯔꯁ ꯇꯧꯕꯁꯤꯗꯗꯤ ꯑꯩ ꯆꯥꯅꯔꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯁꯤ ꯆꯥꯅꯔꯛꯇꯗꯅ ꯋꯥꯈꯜ ꯐꯨꯝꯕꯪꯅꯗꯅ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝ ꯃꯌꯥꯝꯁꯨ ꯊꯥ ꯂꯩ ꯑꯗꯨꯅ ꯑꯩꯁꯤ ꯆꯍꯤ ꯑꯅꯤꯁꯤ ꯒꯦꯞ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯧꯊꯣꯛꯑꯒ BSc ꯖꯨꯂꯣꯖꯤ ꯑꯣꯅꯔꯁ ꯑꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯀꯣꯂꯦꯖꯗ BAꯗ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯗ ꯑꯃꯨꯛ ꯇꯝꯊꯔꯦ ꯃꯗꯒꯤꯗꯤ ꯑꯩꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁ ꯌꯥꯝ ꯇꯝꯅꯤꯡꯈꯠꯂꯛꯑꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯌꯥꯝ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯌꯥꯝ ꯄꯥꯕ ꯐꯪꯅꯅꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁ ꯇꯝꯃꯒꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯕꯛ ꯇꯧꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯌꯥꯝ ꯄꯥꯕ ꯐꯪꯒꯅꯤꯅ ꯑꯩꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁ ꯇꯝꯅꯤꯡꯉꯛꯇꯅ ꯑꯃꯨꯛ ꯇꯝꯃꯦ ꯒꯣꯜ ꯃꯦꯗꯂꯤꯁꯀ ꯐꯪꯉꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩ ꯀꯔꯤꯌꯔ ꯖꯨꯂꯣꯖꯤ ꯑꯃꯨꯛ ꯇꯝꯃꯨꯔꯦ ꯏꯖꯨꯀꯦꯁꯟ ꯏꯪꯂꯤꯁ ꯑꯃꯨꯛ ꯇꯝꯃꯨꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯣ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ MA ꯂꯣꯏꯔꯦ ꯒꯣꯜ ꯃꯦꯗꯜꯒ ꯐꯪꯉꯒ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯃꯨꯛ ꯔꯤꯁꯔꯁ ꯇꯧꯈꯠꯂꯛꯑꯦ ꯑꯃꯨꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯥꯏꯟꯁ ꯁꯕꯖꯦꯛ ꯑꯅꯤ ꯇꯧꯕꯗꯕꯨ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯂꯤꯡꯈꯠꯂꯛꯄꯗꯩꯗꯤ ꯑꯗꯨꯒꯤ ꯑꯣꯖꯥ ꯀꯧꯕꯗ ꯑꯩꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯔꯤ ꯂꯩꯅꯕ PhD ꯇꯧꯔꯛꯑꯒꯗꯤ ꯊꯥ ꯌꯥꯏꯅ ꯊꯥꯗꯅ ꯈꯜꯂꯛꯇꯅ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯖꯥ ꯑꯃꯨꯛ ꯑꯣꯏꯔꯤ ꯁꯤꯟꯐꯝꯁꯨ ꯀꯌꯥꯝ ꯑꯩ ꯀꯣꯏꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯨꯔꯒ ꯃꯁꯤꯒꯨꯝꯕꯁꯤ ꯀꯣꯛꯊꯣꯛ ꯑꯃ ꯊꯣꯛꯑꯦꯕ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯁꯨꯝꯕꯁꯤ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯩꯉꯣꯟꯗ ꯈꯨꯗꯝ ꯑꯩꯅ ꯄꯥꯟꯖꯕꯩ ꯋꯥꯅꯤ ꯑꯗꯩꯁꯨ ꯑꯌꯥꯝꯕ ꯑꯩ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁꯀꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯕ ꯍꯧꯋꯤ ꯑꯗꯨꯅ ꯇꯝꯕꯅ ꯁꯕꯖꯦꯛ ꯑꯃꯗ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯍꯌꯦꯡ ꯑꯃꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯋꯥꯅ ꯃꯇꯝ ꯃꯥꯡꯉꯨꯔꯒ ꯀꯣ
MA da akhoi history da geology da MA oiroga BNPO oigumba adigi somda zoology da MA loithoroga data operator oina census department da sang leramugumba kudam ka panjabe wan ba taina wana ba na tai cha da ba ta ne khoi thengnari ji BE tamme MCA tamme haga social welfare da supervisor oine phamangumba adu ba tamu subject to adu amtina chana da ba haita adu di swai da khoi manipur da simbabuna bi issue je thoi aduga simbam pong hong su lei are pa lei ta ba nga le department am da mu sang haina de da private college am da mu hong khale private bank am to le ram sumaina pohong do hong ba masai chap chap phirep yaw da di kangnam chen bu se khoi manipur to yo dukan pham me ka ne na pupam da pham gola ani dukan club seminar ni okto chen ma ka ne na okto nga da ni okto gai do bara yam phang min da da pulap mut min na sumaina nga ki pesa pai na ho na bu se masi kariya khan bu gi machat jing di masi professionalism gi wa yaw dra ba hai ta ado hingnam pot ho na ba hai ta afang pasu su ba matam gi pasu su bu di kariya jing di madu professionalism yaw di ma da ma di hingnam ho na ja ba ne adu na oi tai ka thi khoi gi mapana di mamana tawri ba thabak do sinpham do ada masa jing ji changhan ning di khudam oina dukan phambe mapa je yam achau bo grocery im phambe wholesaler gi thakta ado masa do adu wholesale dukan do phamani di to do di ma dukan phami do phamning na pham oira moe mapa hingna bo hona ba pham da gi sum chakhulak pai wani becha pai khalak pai wani to do mana ma do wari ba do masa da ri wa haning do ma le masa do di grocery dukan do sidaning di masa do awang thaki ma hi tam halle to sumaina simbam je bon ona da pena khong do wa ga du da computer tam han le nam da adu computer tam do wa ga du da mo sports han han le masini manipur da simbam ona ba gi koi issue myam thoi zan hau je sinpham ona ba issue ke athok pai matang ji ga zo mari leina ra ka duini oza ekoina career planning se phajana tawdre haiba sima di ozana su dum pan bi ri oza masi ga khoi manipur da hoje lakh taret muka unemployment rate ki matang gi ozana su naina bi ki oza lakh taret ka hai se oza khoi leiba population siga yenguraga di atuki matik yamna kiningai oirabado oire oza masi dai so sa khoi gi thawak phangdaba issue siga career planning ga mari leina basida khare hena luthana mu thambi oza unemployment hai thawak phangdaba ado aine he hangjai ne ga di thawak phangdaba si kari no jin lai ti wang na tamure BMA loire PhD loire Bihar da grade 4 gi thabak ko da PhD loire ba bau thajal e da so ba debate tong na khre PhD loire mi ba thawak phangde MA loire thabak phangde ji kari no jin khoi han jin haina da ne BMA saru ne na tange haine oza phajana hiram ma da train tora ba bachelor loire ba master's degree loire ba doctorate degree loire mi do ma soidana ma gi sana ba simpham ma thi dok dana ma entrepreneur oigera namdana competitive exam thar mai pa kera soidana lambi ma silakane matik cha bo oira ga di adu thabak phangde hai je aina ga achauba mantri ga oira di thabak phangdo mi myam ji pulap phara ga aina thabak pi ga ni thabak suhan ga ne puki jong tok tho amung phullo da aba lai mapa na cha thabak pi ni ko thabak lai ti ma cha no pa na hai mapa da puki jong tok tho hai amung to hol le amung phullo amung phulla le adu ba na ai ngai thawak phangde hai masi thawak soning da ba thawak soning da mi de thawak leite hotna ning da aduga thawak tan da ba mi da di ahiba thawai mi da di thawak na mo de yaman da na matam nang de adu lare hai thawak phang da ba hai masi su sauning e di lari hai ra ba thawak phang da ba hai hai ri ga no phang de no lari mapung pha na hai ta ba wang da tam ba mak ti wang na phang jarak ba aduga thawak ti phang da ba adu bai hai ding educated unemployment hai ba ka nom ta bam sin da ri ni sigumba potsi nungai jade aduga amana miyam ji white collar job se white collar job means humang ta da ba hai ba collar ji ango phri le la su kem su da ba hai ta so white collar job se ngak ta na ba gi train am su uri mani sa madagi ni corruption dum thola ga doi ji population ga ya me eme lo bi miyam thokchale lak ta lai re PG lo bi su miyam lai re to ga di white collar job to ta da ra da corruption dum thola ko ta mani aduna doctor we bi yaro da do tamungam lo da do khoi taban bi da ba sel pir ga masa gi thabak lai ga ne na haiduna wanom nari ba unom nari ba ko yen jener bi mayam do adu ba ba jing do career planning gi career counseling gi wakhalon leiram gadra ji ai hangningi aduga masa gi apam ba madi sana ba career khan ba gi matam mo da sangram dok chu mandi aduna thabak lo ba gi eligibility criteria je
ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯕꯅ ꯑꯣꯏꯅ ꯐꯗꯧ ꯃꯥꯜꯂꯤ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯀꯧꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇꯔꯚ꯭ꯌꯨ ꯀꯧꯋꯦꯒ ꯍꯥꯏꯅꯩꯗꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯄꯣꯄꯨꯂꯦꯁꯟ ꯑꯦꯛꯁꯄ꯭ꯂꯣꯖꯟꯁꯦ ꯃꯤ ꯌꯥꯝꯈꯠꯂꯛꯄꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯍꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯔꯤꯆꯦꯁ ꯍꯥꯏꯇꯥꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯑꯉꯝꯕ ꯃꯤꯁꯤꯡꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯇꯝꯅꯦ ꯃꯣꯏꯅ ꯑꯣꯏꯅ ꯁꯔꯚꯥꯏꯚ ꯇꯧꯍꯧꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯏꯆꯥꯖꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯅ ꯂꯣꯏ ꯊꯕꯛ ꯇꯧꯈ꯭ꯔꯅꯤ ꯇꯄꯥꯗꯤ ꯊꯕꯛ ꯂꯩꯕꯁꯨ ꯉꯝꯃꯣꯏ ꯇꯣꯛꯊꯣꯛꯎ ꯀꯥꯅ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯔꯤ ꯑꯣꯖꯥ ꯃꯥꯅꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯏꯁꯨ ꯃꯌꯥꯝ ꯄꯥꯝꯖꯗꯕ ꯁꯤꯟꯐꯝꯗꯩ ꯆꯪꯕꯗꯒꯤ ꯏꯁꯨ ꯃꯌꯥꯝ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯣꯖꯥꯗꯧꯅ ꯇꯧꯔꯛꯇꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯗꯣꯛꯇꯔꯗꯤ ꯑꯣꯏꯔꯒ ꯗꯣꯛꯇꯔꯒꯤ ꯁꯤꯟꯐꯝꯗꯨꯗ ꯐꯖꯅ ꯇꯧꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯏ ꯄꯥꯎꯁꯤꯡꯗ ꯊꯦꯡꯅꯔꯤ ꯑꯣꯖꯥ ꯋꯥꯊꯣꯛ ꯀꯌꯥꯝ ꯊꯣꯛꯏ ꯑꯣꯖꯥ ꯃꯁꯤꯃꯛꯁꯦ ꯃꯈꯣꯏꯒꯤꯁꯨ ꯃꯔꯥꯟ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯃꯒꯤꯁꯨ ꯃꯔꯥꯟ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤ ꯄꯦꯔꯦꯟꯁꯁꯤꯡꯗꯩ ꯃꯌꯥꯝꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯁꯤꯒꯤꯁꯨ ꯌꯥꯝꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯒꯤ ꯑꯁꯣꯏꯕꯅꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯀꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡ ꯀꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯤꯡ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯄꯟꯖꯔꯤ ꯃꯁꯤꯒꯤ ꯏꯍꯧ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯐꯤꯕꯝꯗꯒꯗꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯌꯥꯕꯒꯦ ꯑꯣꯖꯥ ꯀꯩꯁꯤ ꯉꯁꯥꯏꯅ ꯃꯃꯥꯡꯗꯁꯨ ꯊꯝꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈ꯭ꯋꯥꯏ ꯊꯋꯥꯏ ꯌꯥꯎꯕ ꯄꯩꯁꯥ ꯃꯇꯝ ꯊꯥꯗꯕ ꯁ꯭ꯇꯦꯠꯅꯤ ꯑꯗꯨ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯀꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯪꯗꯕꯁꯦ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏ ꯂꯩꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯐꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯃꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯒꯨꯝꯕꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯍꯤꯃꯥꯏ ꯆꯨꯝꯕꯤꯅꯕ ꯇꯨꯡꯒꯤ ꯂꯝꯕꯦꯜ ꯌꯥꯠꯄꯤꯅꯅꯕ ꯃꯁꯤ UGCꯅꯁꯨ ꯍꯥꯏꯔꯤ ꯑꯗꯒꯤ ꯑꯦꯅꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯤ ꯃꯁꯤ ꯊꯝꯒꯗꯕꯅꯦꯅ ꯃꯣꯏ ꯒꯥꯏꯗꯂꯥꯏꯟꯁꯇꯗꯤ ꯏꯔꯤ ꯃꯁꯤꯒꯤ ꯏꯍꯧꯁꯦ ꯑꯃ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯗ ꯑꯣꯔ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯗ ꯑꯦꯄꯦꯂꯦꯠ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ꯭ꯔꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯒꯗꯕꯅꯦ ꯍꯥꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯝꯗꯦ ꯑꯝꯇ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯃꯤ ꯑꯗꯨ ꯑꯦꯄꯦꯂꯦꯁꯟ ꯌꯥꯔꯒ ꯔꯦꯀꯣꯒꯅꯤꯁꯟ ꯐꯪꯉꯒ ꯑꯗꯨꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯝ ꯎꯊꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯒꯥꯏꯗꯦꯟꯁ ꯁꯦꯟꯇꯔꯁꯤꯁꯨ ꯆꯦꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯄꯦꯄꯔ ꯇꯥꯏꯒꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯂꯩꯔꯤ ꯃꯁꯤꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯛꯁꯆꯦꯟꯖꯅꯆꯤꯡꯕ ꯊꯕꯛ ꯊꯤꯔꯤꯕꯁꯤꯡ ꯃꯤꯡꯗꯪ ꯆꯜꯍꯟꯕ ꯑꯗꯨ ꯊꯕꯛ ꯊꯤꯔꯤꯕꯁꯤꯡꯁꯦ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯅꯕ ꯃꯣꯏꯒꯤ ꯀꯔꯤꯌꯔꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯖꯤꯟꯅꯅꯕ ꯋꯥꯔꯛꯁꯣꯞ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯔ ꯖꯣꯕ ꯐꯦꯌꯔ ꯇꯧꯕ ꯌꯥꯏ ꯏꯖꯨꯀꯦꯁꯅꯦꯜ ꯐꯦꯌꯔ ꯌꯥꯝꯅ ꯂꯤꯛꯏ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯗ ꯌꯥꯝ ꯀꯥꯟꯅꯕ ꯏꯅꯣꯠ ꯑꯃ ꯍꯥꯞꯇꯅ ꯃꯣꯏꯒꯤ ꯇꯝꯖꯔꯤꯕ ꯃꯍꯩꯁꯤꯡꯗꯣ ꯆꯥꯅꯕ ꯂꯝꯕꯤꯗ ꯃꯥꯒꯤ ꯑꯦꯐꯔꯠꯇꯣ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯊꯕꯛ ꯐꯪꯗꯕ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯩꯇꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯦꯜ ꯊꯣꯛꯄ ꯃꯇꯝ ꯂꯦꯝꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯛ ꯐꯣꯔꯁ ꯑꯃ ꯁꯦꯝꯒꯠꯇꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ICTꯒꯤ ꯕꯦꯁꯁꯤꯗꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯂꯩꯔꯦ ꯀꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯑꯩꯈꯣꯏ ꯁꯣꯐꯋꯦꯌꯔ ꯕꯦꯁ ICT ꯕꯦꯁ ꯀꯥꯎꯟꯁꯤꯂꯤꯡꯒ ꯂꯩꯈ꯭ꯔꯦꯕ ꯈꯨꯗꯝ ꯑꯣꯏꯅ AI ꯗ꯭ꯔꯤꯚꯟ ꯑꯦꯁꯦꯁꯃꯦꯟ ꯂꯩꯈ꯭ꯔꯦ ꯚꯔꯆꯨꯋꯦꯜ ꯔꯤꯌꯦꯂꯤꯇꯤ ꯑꯦꯟ ꯁꯤꯃꯨꯂꯦꯁꯟ lei chatbot and instant feedbacks leire data driven insights kan sumaina yab hoi self assessment tawba yaba aptitude test tawjaba yaba isagi personality test tawjaba yaba hoi self assessment tawba yaba mayam thoi ado masigu masi ko manipurda center khar su leire sumba career counseling piba sumba aptitude test tawba computerized based advanced technology sizinaba khar su leire ado masigumba su khar hekalagadi coaching center tuition center yamba sumaina sigumba counseling center je career oriented center je yam khalagadi masigi overwhelm laktuna khoi manipurda naha jingje achumba mayon chattana matik chaba mai tamuri budugi mahi chaba haitare amam oiba ngamgane na khal ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯤꯔꯝ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯖꯔꯒ ꯆꯪꯕ ꯉꯝꯅꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯖꯥ ꯉꯁꯤꯒꯤꯁꯦ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯑꯩ ꯃꯃꯥ ꯃꯄꯥꯁꯤꯡꯗꯅ ꯍꯦꯟꯅ ꯏꯊꯤꯜ ꯑꯃ ꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯤ ꯐꯥꯎꯖꯔꯤꯁꯦ ꯑꯣꯖꯥ ꯃꯍꯩꯔꯣꯏꯁꯤꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯆꯗꯕꯅꯤꯅ ꯑꯣꯖꯥ ꯏꯃꯥ ꯏꯄꯥꯁꯨ ꯃꯨꯛꯅꯕ ꯍꯦꯛ ꯉꯝꯗꯕ ꯃꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨ ꯕꯦꯛ ꯌꯥꯜꯂ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦ ꯑꯣꯖꯥ ꯃꯣꯏꯅꯁꯨ ꯈꯪꯖꯗꯕꯒ ꯃꯥꯅꯦ ꯑꯣꯖꯥ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯔꯛ ꯆꯍꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯖꯥ ꯑꯗꯣ ꯉꯁꯤ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯁꯦ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯀꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯒꯥꯏꯗꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯈꯣꯡꯆꯠꯁꯤꯕꯨ ꯂꯝꯖꯤꯡꯁꯤ ꯑꯆꯨꯝꯕ ꯂꯤꯛꯂꯝꯗ ꯊꯧꯔꯝ ꯑꯁꯤꯗ ꯅꯍꯥꯁꯤꯡꯅ ꯑꯄꯥꯝꯕ ꯁꯤꯟꯐꯝ ꯈꯟꯕ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ
Manipur University of Culture da Assistant Professor oina leibiriba Dr. Thaunauzam Ruhichandga unaduna wari shaba unajakhibi Gayatri Sarangthem